Ngara numida waram phongkiba panam pause digi maru oiba pau khara khangasaraga miyamda khudo tamjuke mathangi mikhalda BJP ki ticket lawbinaba mi leiraroi MPCC state asigi mathangi general election dadi BJP ki ticket lawbinaba mi leiroi dawri hana Manipur Pradesh Congress Committee MPCC ki working president Faizu Rahman phongdokhrei ngasi Congress babanda pangthokiba Manipur Youth Congress NYC ki anauba membership enrollment tawbagi tharam hodokpada Faizu Rahman mathaki wafam ase phongdoladuna mahang hai handa pangthokiba Lok Sabha mikhalda lamdama sigi miyamna Congress party asibu sawna sagotuna party asida lamdama sigi miyamna thajaba thambikrei maram asina mathangi general assembly election da Congress and sawna mai paktuna Congress lenga amuk halaklagani habiki thajaba su thamki political party amabu mapanga kaka annaba honabada Yusingi Thaudang Yamna Sawi, Horok Libana Hasina Congress Party de Yausinduna, Party Asibu Mapanga Kaka Anaba Amato Oina, Hona Minasi. Ngasi Manipur Youth Congress ke membership launch to Bohoduna, Party Asida Yauk Libana Hasinga si Katopaiba, Masai Oizavati Daba, Libaki Kanbana Hangaktani Hanasu, MPCC ki working president, Faizu Rahman Makata na Phongdoki, Manipur Youth Congress ke membership enrollment launch to Bagi, Tharam Adida Saruyakhiba India Youth Congress IYC ki General Secretary Sarita Rahman ngasi Manipur Youth Congress ki membership launch tawbaga ironyanna NYC ki nauna thaupugadaba khanabagi mikhal athuba matamda pangtholagani President amade General Secretary ki mikhal asida merep oiningba singi nomination fine tawbagi numitha asigi kungu homdoida oigani nomination fine online ki khutangda tawgani kanaguma miyoi singna apply tawningba leiragasu IYC application download tawduna apply tawviu apply tawrapa matamda voter card natana atopa icard amatana chatnaroi habaga iroinana lamna masigi na haasing congress yawiduna Manipur Youth Congress mapanga kankhat hanchi hanasu Sarita Rahman phongdoki makha tarak poina kanglipa ki meragi pause deki maru oba pau khara khangasaraga miyamda khudo tamsiki Manipur da tholiba lal asida maithado pikraba yum lising tare nauna sanaba center lengakna PMAY ge makhada thaba pathakadawri mamang sei gi me ahum dagi hawduna lamdama sida tholiba lala sina maram oina maithadokhraba yumsing amadi ama ata thokiba singi damakta Pradhan Mantri Awas Yojana PMAY project ke special financial package ki makhada yum lising tare sanaba central government na ayaba pikrei Rural Development and Panchayat Raj Ministry ki makedigi Manipur ki Chief Secretary Dr. Vinit Yoshida Hiramajuga Mari Lenyana official oiba chithi ama tharaktuna khangalakre hairi Pawasin hai hauji Delhi de lariba Manipur ki Chief Secretary Dr. Vinit Yoshi ki mafamda RDN PR ki official singi unatana wari sanaki bagalonyana khongthang adugi oina lakhakadaba thabak thoram chingsu mapung phana khangalakhe bagalonyana iselenga ki makedigi Mari Leinaba che sangsing numitara mangani ki manungda Mari Leinaba Central Government ki authority da pisilakna basu khangan khre haidi panbaya bade mamang se lising aniga sumna kun go homdogi me ahumdagi hauduna lamdama sida tholiba kangbu anigi lala sida yum lising tarama thoiga samaga kuntra homda mai sakhrai yum lising ni panga sangwa ga hompuga mapanna akai atoi thoki haina Manipur lenga ki makedigi phongdoki bani tholiba lal manungda hauju phawbade mioi chani kuntra hena laikida bagalonyana tunga mafamsingda hangba relief camp chahumga somna anida mioi lesing yankhai mapanga samriga taraga mari sangjapam lawduna leiribani lala siga mai lenina tunga ma police station singda cash lising tarama thoiga chani panga maudraga ni thoi lokhol khibaga lonyanna police station singdagi nomai lising taruklom miyamna lakhi haba leiribani makha tarakpa pauda Thaba Moijing High School da ojagi owapa leibana mairoi sing le ningthina tamba ngamdrei awapa oja sing athuba matamna thabirau EJC lamdama sigi tungi yumbera oirakadawriba mairoi singi khambiduna Moijing High School da headmaster in charge amadi awapa oja sing mari leinaba authority sing athuba matamda thabirau haina Educational Guide Center EJC Thawa Moijing na Manipur lenga ki pungning singchilakli Thawa Moijing da leiba EJC ki office sa pangthokiba Paugi mifam amada center asigi president Aldurazat amadi secretary Sahabuddin Maipamna phongdokibada EJC Thawa Moijingi executive committee sing advisor body sing khula asigi political leader sing
ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯑꯃꯗꯤ ꯃꯣꯏꯖꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅꯅ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯊꯥ ꯑꯍꯨꯝꯗꯒꯤ ꯃꯣꯏꯖꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯋꯥꯔꯀꯤꯡ ꯍꯦꯗꯃꯥꯁꯇꯔ ꯏꯟꯆꯥꯔꯖ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯤꯗꯨꯅ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯇꯧꯕꯤꯗꯨꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯤꯒꯨꯂꯔ ꯍꯦꯗꯃꯥꯁꯇꯔ ꯏꯟꯆꯥꯔꯖ ꯑꯃ ꯊꯥꯕꯤꯔꯛꯅꯕ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯑꯣꯖꯥ 3 ꯄ꯭ꯔꯃꯣꯁꯟꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕꯤꯗꯨꯅ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯒꯤ ꯆꯩꯊꯦꯡ ꯑꯃ ꯃꯇꯝ ꯀꯨꯏꯅ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯅꯕꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯟꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯑꯃ ꯂꯩꯔꯛꯇꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯅ EGCꯗ ꯊꯥꯒꯠꯂꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ SMTC ꯑꯃ ꯁꯦꯝꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯣꯡ ꯍꯤꯜꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 9mm ꯄꯤꯁꯇꯣꯜ ꯑꯃ, 36 HE ꯒ꯭ꯔꯦꯅꯦꯗ 2, ꯆꯥꯏꯅꯤꯖ ꯒ꯭ꯔꯦꯅꯦꯗ 2, ꯂꯥꯏꯐ ꯔꯥꯎꯟꯗ ꯑꯦꯃꯨꯅꯥꯏꯖꯦꯁꯟ 12, ꯗꯦꯇꯣꯅꯦꯇꯔ ꯑꯃ, ꯑꯍꯥꯡꯕ ꯃꯦꯒꯥꯖꯤꯟ 4, ꯁ꯭ꯃꯣꯛ ꯁꯦꯜ ꯑꯃ, ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯑꯃ, 36mm ꯑꯦꯟꯇꯤ ꯂꯥꯏꯌꯣꯛ ꯀꯥꯔꯇ꯭ꯔꯤꯖ ꯑꯃ, ꯔꯕꯔ ꯕꯨꯂꯦꯠ ꯑꯃ, ꯁ꯭ꯇ꯭ꯔꯤꯡꯒ ꯀꯥꯔꯇ꯭ꯔꯥꯏꯖ ꯑꯃ, ꯐꯥꯌꯔ ꯀꯦꯁ 6 ꯐꯒꯠꯈꯤ꯫ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯄꯥꯎꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯒꯅꯤ? ꯃꯤꯑꯣꯏꯕꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯈꯩ ꯑꯃꯗꯤ ꯂꯩ꯫ ꯄꯥꯡꯈꯩ ꯑꯗꯨꯒꯤ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕꯅ ꯁꯥ ꯑꯣꯜꯂꯛꯄꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯂꯩꯇꯥꯕ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯊꯋꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯝꯕꯁꯨ ꯁꯥ ꯑꯣꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯃꯥ ꯃꯄꯥ, ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯈꯨꯟꯅꯥꯏꯕ ꯃꯁꯛ ꯈꯪꯂꯛꯇꯦ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯅ ꯑꯗꯨꯃꯛ ꯇꯥꯛꯆꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯇ ꯅꯠꯇꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯝ ꯐꯥꯎꯕ ꯄꯤꯊꯣꯛꯇꯨꯅ ꯂꯣꯏꯔꯝ ꯂꯩꯕꯥꯛ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯥꯟꯅꯔꯕ ꯎꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ, ꯁꯥꯃꯤꯠ ꯂꯥꯟꯃꯤꯗ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯂꯝꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯕ꯭ꯔꯤꯇꯤꯁꯀ ꯂꯝꯕꯥ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯣꯏꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯤꯜꯖꯦꯜ ꯑꯗꯨꯕꯨ ꯃꯌꯥ ꯀꯨꯝꯍꯟꯈꯤꯕꯅꯤ꯫ ꯃꯩꯇꯩꯗꯤ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯂꯥꯟꯈꯤꯗꯕ, ꯌꯦꯛꯅꯕ ꯑꯃꯠꯇꯁꯨ ꯊꯝꯈꯤꯗꯕ ꯀꯥꯡꯕꯨꯅꯤ꯫ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯟꯗꯕ ꯊꯧꯅꯥ ꯑꯃ ꯂꯩꯕ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯈꯨꯗꯝꯅꯤ꯫ ꯀꯨꯝꯖꯥ 1993ꯒꯤ ꯑꯪꯒ꯭ꯔꯣ ꯃꯅꯤꯄꯨꯔ ꯋꯥꯔꯅ ꯇꯥꯛꯂꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯤ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃ ꯆꯦꯜꯂꯤꯕ ꯃꯈꯩꯗꯤ ꯁꯤꯕ ꯀꯤꯗꯦ ꯍꯥꯏꯕ꯫ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯕ ꯍꯤꯡꯒꯗꯧꯕꯒꯤ ꯁꯔꯨꯛ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯖꯒꯦ ꯈꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯀꯣꯛ ꯃꯉꯥ ꯀꯪꯂꯩꯄꯥꯛꯀꯤ ꯃꯌꯣꯜꯗ ꯀꯦꯟꯈꯤꯕ ꯑꯗꯨꯃꯛꯅ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯧꯅꯥꯕꯨ ꯉꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕꯗꯒꯤ ꯅꯣꯡꯃ ꯉꯟꯈꯠꯅ ꯀꯨꯝꯖꯥ 1948ꯒꯤ ꯑꯣꯒꯁ꯭ꯠ 13ꯗ ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯈꯤꯕ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯇꯧꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯩꯇꯩ ꯈꯛꯀꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯩꯇ꯭ꯔꯄꯥꯛꯇ ꯍꯤꯡꯃꯤꯟꯅꯈꯤꯕ ꯆꯤꯡꯕꯣꯔꯣꯏ ꯇꯝꯕꯣꯔꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯆꯤꯡꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯔꯛꯂꯕꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯥꯡꯖꯕ ꯊꯣꯛꯀꯅꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯋꯥꯈꯜ ꯀꯌꯥꯒꯤ ꯂꯥꯂꯣꯡ ꯆꯠꯊꯔꯛꯂꯤꯕꯁꯤ ꯆꯍꯤ 1 ꯃꯈꯥꯏ ꯐꯥꯔꯛꯂꯕꯅꯤ꯫ ꯏꯁꯇꯦꯠ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯠꯇꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯂꯅꯤ ꯍꯥꯏꯅ ꯂꯥꯎꯖꯔꯤꯕ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯦꯡꯅꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯥꯂꯣꯡ ꯆꯠꯊꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯍꯪꯗꯕ ꯉꯝꯗꯦ꯫
ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯤꯡꯒꯤ ꯆꯩꯊꯦꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯐꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡ, ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯆꯠꯊꯔꯤꯉꯩ ꯆꯩꯔꯛꯇ ꯈꯨꯠꯂꯥꯏ ꯐꯣꯡꯅ ꯄꯥꯏꯗꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ, ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯕ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯐꯥꯎꯕ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈꯤꯕꯁꯤ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯅꯠꯇꯦ, ꯃꯤꯃꯥꯡꯗ ꯐꯣꯡꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯤꯡꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯇꯝꯄꯥꯛꯇ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯁꯤꯁꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯦꯟꯅ ꯅꯋꯥꯡꯂꯛꯄ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯅ ꯉꯁꯤꯗꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯝꯖꯥ 2019ꯗꯒꯤ ꯆꯠꯅꯔꯛꯂꯤꯕꯁꯨ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯑꯦꯗꯚꯥꯏꯖꯔ A.K. ꯃꯤꯁ꯭ꯔꯥ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯔꯥꯎꯟ 3ꯂꯛ ꯀꯨꯀꯤ ꯖꯣꯟ ꯂꯥꯂꯧꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯔꯤꯚ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯏ꯫ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯇꯣꯏꯅ ꯍꯥꯏꯔꯕꯁꯨ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯆꯤꯡꯗ ꯊꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯅꯧꯕ ꯄꯥꯔꯥꯅꯣ? ꯖꯨꯟ 19 ꯊꯣꯛꯈꯤꯕꯗꯨ ꯉꯝꯈꯩꯒꯤꯅꯤ, ꯊꯋꯥꯏ 19 ꯀꯠꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯨꯀꯤꯁꯤꯡꯒꯤ ꯊꯧꯑꯣꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯩ ꯌꯥꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯤꯌꯥꯝꯗ ꯂꯩꯔꯛꯇ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤꯔꯥ? ꯀꯨꯀꯤ MLA 10ꯒꯤ ꯅꯤꯡꯉꯥꯏ MLA 50ꯅ ꯊꯦꯝꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ꯫